ngasi numidang wairam phonghiba tongan tongan Manipuri sifongsingi maru oiba I pausing khungachrakana Manipur top channel gi maikidigi mayam da share tawjagi ahanbada maru oiba pawama tongan tongan thodok singna miyoy ani nungmaina kaplamle ngarang numidang pung 9 makhairom tabra lamlai police ki manungsanba itam khongda cycle tongduna lakpa laitan them tombi singa saikun gamanga apokpa lekidrab rajen Saita awang laikai da leibasi masa khangdaba miyoy amana nongmaina kaplambadagi khu amadi phaiganda panduna Jenims Hospital laikanakre mahak mamanaba kharaga loinana thabak sururaga halakpada mamanaba singa lamlai da leiba pan dukan amada kwa saminaraga mayum tamna halakpagi itam khong yorakpada lambi mayai da marks upamiyoy ama phone wari sanaduna leiramkhiba miyoy aduna nongmai round ani kapsilamlaga pungdongba phawraga sienkibani hairi Thaudoksidda lamlai police na case ma lakhatre amana ngarang numidang pung 9 makhairom tabada porompat police ki manungsanba kongpal laisram laikai da leiba thoksom boge singa sai nifugoni thoi apokpa laikidraba Rupachandra kauba amasu mayumdagi kauktholaga konthongda nungmaina kaplambadagi shoktuna rims da aruba phibam da laikanakre Thaudo asi miyoy anina makpu wari sanasi kautholaga konthongda nungmaina kaplambadagi Thabak amadi puksep ta panduna rims ki ICU da laikanakre hairi pa pawmasu ngasi phonghiba se fongsingna phonari atopa pawamana MP Sanajawbana lai oiba khubam sing ngakpi senbinaba Rajya Sabha da puthokre hojik chathariba Rajya Sabha gi mifamgi Zero hour gi matamda state asigi Rajya Sabha gi MP ningthaulai semba Sanajawbana Manipur gi itihasik oiraba lai gi khubam sing asi historical Monument Eki makhara ngakpi senbinaba task force ama senbinaba puthokre masina MP bungam khai letana thagasari haina manaba apunba marup kanglaipak Manipur gi publicity secretary meba bisegi serol phongdorakli MP Sanajawbana zero hour gi matamda pukhatkhiba duda Manipur gi oina leiriba monument amadi archaeological site sing ngak senanaba Yokhatuna Thamnaba Madi maintenance Taunabagidama Kumza English Mochamapan Humdraga Nipan Manipur State Archaeology as Linkat Kibani Manipur State Archaeology na Tuan Mapam Singda Tizin Humzin Bagi Tabak Sataduna Lakli Kudong Tininga Oiba Mapam Kiara Sangsinduna Archaeology Site Puthokpada Taudang Lauri Archaeological Team Lairik Pongba Seminar Sinba Amadi Thauni thoram kya pangthoktuna miyambu wakhal tahananaba hotnaduna lakli magna makhatana phongdokhibada Manipur SNN Historical Monument and Archaeological Site Remains Act 1976 ki makhara hujik Manipur ngak senduna thamliba archaeological site amadi historical monument asi 62 ni haikhen su pausna makhatari atopa pawamadana matik saba sairak pinaba lengak takshilakli amsu Kanglai Kunai Sida Nupi Boang Batak Tangatuna Mausa the Gilagli Kunai Sida Lady Nupi Singu Malem Gitak Tuan Bihiram Kiara Nupi Kunai Oiba Ahen Mam Yeng Tabina Bataksin Duna Lakli Amsuna Masum Woman Wing Sam Duna Nupi Kunai Ahen Mam Yeng Tamduna Nupi Singu Oiba Yai Panabatabak Taudakia by Katuna Lakli Amadi Nupi Oibisinda Sexual Harassment Piba Madi Sexual Assault Taubana Singbasi Tingnaba ahakpa serak pinaba anti-rape law ama semduna serak pinaba lengakna taknatuna leidingai serak asida yamna lebak thiba thaudo ama haukiba Mars ki taraga humdoi ayukung taritrom taba matamda Thawal district ki manungsana leiba tenthara sai taritrom da ngairiba nupi masa amabo moithem tauduna yumlo nabada leiba ma mathokpa amana izat manghan bikhiba si amsuna thamoi sokna nuaitaba amadi haksina lawi thaudo asida victim oi hobi nupi masa si Thawal district ki manungsana leiba mafam amadagini mamagi mapamda mahai tamnaba leibani thaudo asi anga sina tuition halaklaba matungda leirik paringai rapist oiriba S.H. Ananda Sarmana mayumda leirik takpige haiduna kauraga moithem tauduna thaudo asi mingonda haidoktana busuki halakpasilai Nupi masa asi pamlana bikhere haibisi mabokna khanglakpani hairiba thaudo asida sinariba Samrelatpam Ananda Sharma Abokpa Shubolasi Proxo Eki Makhada Serak Bibinaba Haiduna Pali Belanga Asida Amsuna Apil Torakli Hanis Paushna Makhatari Makasa Tarakpoina Atopa Pawamana Laipak Sin Thungna Numit Ninigi Bank Stride Haukre Marueba Servicing Sound Sonare Laipa Asida Lady United Forum of Bank Union Hype Bank Union Mapalgi Apunba Umbrella Bodina
March taraga mga aduga March taraga tarukta numin ini lepak pumda bank strike ngasidagi hawkibagi bank mari leinaba khakta natana miyamgi punsidasu sauna akaiba thonkhre bank strike asi public sector bank sing privatization taunaba aduga banking reformation phachilaktabagi mayokta kaukibani hainasu pawshin mahatana phongdorakli atopa pawamana Myanmar protester kuntraga mapan hatkre Myanmar gi pro democracy lusingbu Aung San Suu Kyi military na phajinkhibagi mayokta leibaki mafam kyada lepa laitna protest tokhi amaromda Myanmar gi security force na kapara protester kuntraga mapan sire kya amana aso opan nangle haireba pawm amasu ngaji phongkibasi phongsingda phongnari Pau si marak thana myam hauji social media na viral oiriba pawng tang myam da marak thana hapsaramge yauna mo nomai ta bamusum lebak thiba paw amane moirang tera khungsang bida muslim mapuroi bana magi nupi hatli habigi akan bi irang thokre habama video clip amaga amusum photo amaga loine na hauji social media da yamna lebak thiba mongda viral oina sali amasum makha sa tharak poina myam ngasi ge ba manipur covid-19 update myam na share tawjaramge myam da fukta minase Government of Manipur COVID-19 Control Room dagi thadorokpa Press Release Number 355 ngasi numidang warangi pung mga fogi oiba Manipur gi COVID-19 update mayam da share tawjaramge yamna mak leba phaba haigidra mayam ngasi se aduki matik thajadana Manipur miye amata COVID-19 na positive oikide hairi anauba positive oibagi report amakta lakhide hairi amasum ngasisu COVID-19 nasu Manipur miye amata su sian khide tawutabu apun bisyan hiba miye masingdi lengdana sahum ko humdrag humdoida lairi ado yamna mak laibak fana myam khoi hujik Manipur da nahanduna lairi basi COVID-19 na positive oduna lairi basi supna tagi miye kun ge mari khaktani miye kun ge mari sigi manuna kun go humdoi amana general population dagini miye amana central security personnel dagini aduga hauji khoi state sigi oiriba recovery rate si adui matik singthania oina fogalagli recovery rate si hauji oina myam 98.64% laidi hainasu press release na makhatana phongdoragli adoga myam ngasidi hauji khoigi Manipur ge vaccination ga update myam na share tawjaramgi March ki tang 12 fuki oiba inau nobo oina vaccination tawgibasi mioi supna gi chonga ga mawdraga ni thoini aduga apun boina thonkiba mioi masingsina lising humdraga taruka supna gi yankhai ga manga sujinkhre aduga ngasi fawbad apun mioi masing healthcare workers sing de vaccinate tawgibasi supna gi lising kuntraga satret kuntraga mangane Okoisingsi manungda the Director of RIMS Jenims Family Welfare Services State Mission Director amasum Director Health Services DCMOS DFWOS DIOS of the district the Chairman cum Managing Director of Sija Hospital and Babina Diagnostic ni do myamsu video sitabi ulor yang bilor matuna kari wakhalo lebi big abdul sunjay shudana comment da thambira muhaina Manipur top channel gi mekedi gi myam share tawjari and thank you